ꯍꯧꯖꯤꯛꯐꯥꯎ ꯑꯩꯕꯨ ꯀꯤꯕ ꯐꯠꯇ꯭ꯔꯤꯕꯣ? ꯃꯁꯤꯒꯤ ꯑꯗꯨꯝ ꯀꯤ ꯂꯩꯔꯅꯤ. ꯑꯗꯨꯗꯤ ꯏꯃꯥ ꯂꯩ. ꯌꯦꯡꯖꯅꯤꯡꯗꯕꯅꯅꯦ ꯃꯤꯠꯀꯁꯦ ꯅꯥꯔꯄꯣꯠꯅꯤꯗꯩ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦꯅꯦ. ꯏꯆꯥꯅꯨꯄꯥꯁꯦ ꯄꯨꯡꯁꯨꯝꯍꯦ ꯁꯨꯝꯈ꯭ꯔꯦ ꯏꯕꯦꯝꯃ. ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤꯅꯦ ꯄꯨꯡꯃꯥꯡꯍꯦ ꯃꯥꯡꯉꯕꯅꯦ, ꯄꯨꯡꯃꯥꯡꯍꯦ ꯃꯥꯡꯉꯕ. ꯑꯗꯣ ꯍꯟꯗꯛ ꯃꯥꯕꯨ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ? ꯈꯪꯖꯗꯦ. ꯆꯠꯅꯤꯡꯉꯒ ꯆꯠꯁꯅꯨ, ꯆꯠꯅꯤꯡꯗ꯭ꯔꯒ ꯇꯣꯛꯁꯅꯨ. ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯝꯃꯗꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯃꯥꯡꯉꯝꯈꯤꯗ꯭ꯔꯥꯕ? ꯃꯥꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯁꯤꯜꯂꯨꯕꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯄꯨꯡꯆꯣꯞ ꯆꯣꯞꯄꯦꯗꯅ. ꯏꯃꯥꯏꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯝꯐꯝ ꯈꯪꯗ꯭ꯔꯦꯗꯅ. ꯑꯁ ꯀꯥꯟꯅꯗꯦꯁꯦ. ꯍꯌꯦꯡꯗꯣ ꯑꯩ ꯅꯣꯏꯗ ꯂꯥꯛꯀꯦ. ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯀꯥꯟꯅꯄꯣꯟꯇꯦꯗ. ꯅꯦꯅꯥ ꯇꯥꯅ ꯁꯥꯟꯅꯁꯦꯕ. ꯑꯗꯣ ꯏꯅꯝꯃ, ꯍꯌꯦꯡꯗꯣ ꯆꯥꯛ ꯍꯥꯞꯄꯝꯃꯒꯦ, ꯀꯩ ꯊꯣꯡꯉꯝꯃꯣ ꯍꯥꯏꯅꯣ? ꯍꯩꯃꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯆꯥꯛ ꯆꯥꯒꯗꯣꯔꯤꯕꯁꯤꯕꯨ ꯍꯌꯦꯡꯅ ꯑꯍꯥꯟꯕꯔꯣ? ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯅꯪꯅ ꯂꯣꯏꯅ ꯈꯪꯉꯦꯗꯅ. ꯅꯪꯅꯅꯦ ꯐꯖꯅ ꯁꯤꯜꯂꯝꯃꯣ. ꯅꯪꯉꯣꯟꯗꯅꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯇꯝꯒꯗꯕ ꯂꯩꯀꯣ. ꯑꯩꯈꯣꯏ ꯃꯥꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ. ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯂꯧꯗꯦ ꯍꯥꯏꯗꯨꯅꯕꯨ ꯅꯨꯄꯤꯅ ꯅꯨꯄꯤꯗ ꯍꯟꯊꯅ ꯌꯦꯡꯕꯁꯦ ꯑꯩ ꯄꯥꯝꯗꯦ. ꯃꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯥꯝ ꯆꯠꯅꯗ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯅ ꯑꯍꯟꯅꯤꯅ ꯅꯪꯅ ꯈꯔ ꯈꯥꯡꯕ ꯇꯥꯕꯅꯤ. ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯇꯥꯃꯣ. ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯥꯡꯕ ꯀꯟꯒꯗꯕꯅꯤ. ꯅꯪꯒꯤ ꯏꯪ ꯇꯞꯂꯕ ꯅꯇꯧꯗꯨꯅ 이마기 ꯊꯃꯣꯏꯕꯨ ꯅꯣꯡꯃꯗꯤ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯌꯨꯝꯒꯤ ꯂꯩꯇꯦꯡ ꯄꯨꯝꯅꯃꯛ ꯅꯨꯄꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ. ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯤ ꯅꯪꯅ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ. 이마기 피가세 사이드나 레이리에드나 툭선비나 와 까나암도 레이브 자나디. 아이디네 삐레다고 삐레 하시니. 마 까나가 묵게 동네고 요. 낭디네 까리마도 오로예. 낭기 빨리바나 미도 레이티엔기 빨리바네. ꯀꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯅꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯑꯗꯧꯅꯤ. ꯑꯗꯨ ꯏꯃꯥ ꯆꯥꯛ ꯂꯣꯏꯍꯧꯔꯦꯕ. ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ. 이사디 자빠오 비나라바 레이리바 와오이래. 나디 낭나 법 당하고 라트라바수 마나 딱 로이리 하지나 하이라바 그도게바. 마 바론 톡답라 이바. ꯀꯣꯏ ꯃꯥꯁꯤꯗꯤ 마나 아이몬다 아수기 암나 꼬닝아 닌드리시 까리기노바. 까리기노바. 야레 너희 사로로 아이코나 사르게. 아이 사닝데바. ꯑꯁ ꯏꯃꯥ ꯂꯥꯛꯑꯣꯃꯤ. ꯐꯤꯒꯗꯨ ꯀꯣꯟꯅ ꯊꯣꯛꯄꯣꯕ. ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ. ꯂꯥꯛꯑꯣꯃꯤ. ꯑꯁ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯃꯍꯤꯁꯤꯕꯨ ꯍꯤ ꯍꯣꯟꯕ ꯌꯥꯔꯅꯤ ꯋꯥꯅꯤ ꯇꯧꯔꯤꯁꯤꯕꯨ. ꯂꯣꯛꯇꯥꯛꯀꯤ ꯏꯁꯤꯡꯒꯗꯨꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯅꯦ ꯁꯤꯕꯨ. ꯃꯁꯤꯗꯤ ꯅꯣꯏ ꯍꯦ ꯆꯥꯍꯧꯔꯣ. 그다음에 난 두면 내두고 쟤는 커피로 ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯣꯝꯕ. 너도 학장 감다 보이지 쟤 앵건다 해로 봐 그도록에 있지 ಅದಕ್ಕೆ ನೀವು ಕೊಂಚ ಐ ಲೋಲಾ ತುನಿಕೋ ಅದಕ್ಕೆ ಸಾಕೋ ಈ ಪಾ우조 ಐನ ಹಾಬಿला ಅದಮ್ನೆ 쟤 그도록에 난 콩콩 두고 두면 내도 ಕೈನೋ ಬಾ ꯇꯣꯝꯕ, ꯇꯥꯆꯧ, ꯇꯩꯌꯥꯏ ꯇꯥꯇꯣꯟ ꯈꯣꯏꯗꯅꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯌꯨꯀꯣ. ꯏꯆꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯣꯝꯕ. ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯦ. ꯀꯣꯟꯅ ꯇꯧꯔꯛꯑꯒꯦꯀꯣ. ꯈꯣꯏꯁꯦꯖꯤꯕꯨ 그도록 여러자노네 ꯑꯩ ꯆꯦ ꯍꯣꯏꯗ ꯆꯠꯇꯕ ꯌꯥꯗꯦ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ ꯕꯦꯃꯥ. ꯍꯧꯖꯤꯛꯇꯤꯅꯦ ꯌꯥꯔꯤꯕ ꯃꯈꯩ ꯑꯀꯟꯕ ꯊꯕꯛ ꯁꯨꯗꯅꯕ ꯇꯧ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯦ. ꯇꯦꯟꯁꯟ ꯂꯩꯕ ꯌꯥꯗꯦꯀꯣ. ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯇꯝ. ꯑꯗꯨ ꯂꯦꯝꯕ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯔꯤꯕ? ꯃꯥꯃꯣ ꯍꯥꯟꯅꯒꯤ ꯍꯥꯏꯕꯗꯨꯅꯤꯗ. ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ. ꯑꯩꯁꯨ ꯅꯣꯡꯃ ꯅꯈꯣꯏꯗ ꯂꯥꯛꯀꯦ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯉꯥꯛꯇ ꯂꯥꯛꯄ ꯁꯪꯗꯦ. ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯁꯦ ꯑꯩꯅ ꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯂꯩꯔꯨꯔꯣ. ꯑꯗꯨꯒ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯧ. ꯇꯥꯃꯣ, ꯏꯕꯦꯝꯃ. ꯇꯥꯃꯣ ꯂꯥꯛꯄꯤꯔꯤꯌꯦ. ꯍꯣꯏ. ꯍꯦ! ꯀꯩꯅꯣꯅꯦ ꯅꯣꯏꯕꯨ ꯑꯃꯨꯛ ꯊꯨꯒꯥꯏꯔꯤꯗꯨꯕꯣ? ꯊꯕꯛ ꯑꯃꯇꯪ ꯇꯧꯕꯗꯅꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕꯅꯤ. ꯌꯨꯝꯁꯤꯗ ꯀꯥꯏꯗꯕ ꯀꯔꯤꯕꯨ ꯂꯩꯔꯤꯕꯒꯦ? ꯍꯦ! ꯇꯥꯃꯣ ꯂꯥꯛꯏ, ꯆꯥ ꯂꯣꯜꯂꯛꯎ. ꯇꯥꯃꯣꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ ꯇꯥꯃꯣ? ꯊꯕꯛ ꯆꯤꯟꯈ꯭ꯔꯕ ꯇꯥꯃꯣꯅ ꯂꯥꯛꯄꯁꯤꯗꯤ ꯑꯩꯗꯤ ꯄꯨꯡꯉꯛꯎꯔꯦꯅꯦ. ꯂꯥꯛꯊꯣꯛꯇꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯂꯥꯛꯄꯅꯤꯗ.
Kaino matam amadadi no yumsida adum leiramibani kaino. Tamo. Adu chanupa ibungodi kari honari. As magi wasidi tamo hamu haidunida. As panbu paningdreda. Hairi sibu kaidorage. Hey! Noiba sadu loidribane. Thabak amatang tawbadane. Moli hauri. Inthokna ne michina khrab zani da tamo. Inthokna sumon khrab. ꯄꯥꯕꯨꯡ ꯆꯥ ꯂꯩꯖꯔꯦ ꯏꯃꯥꯒꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯆꯥꯅꯕꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕ Yazare. Sasine yazare. 인통나수 와 칸키드리 Yare ibema. Yare. ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯁꯣ ꯇꯥꯃꯣ ꯆꯥ ꯄꯥꯏꯕꯤꯌꯨ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯅꯈꯤꯗ꯭ꯔꯕ ꯑꯩꯒ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯑꯁ ꯑꯩꯗꯤꯅꯦ ꯇꯥꯃꯣ ꯍꯧꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈꯤꯕꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯅꯨꯡꯁꯤꯐꯝ ꯁꯨꯈꯪ ꯍꯦꯛ ꯈꯪꯗꯦ ꯍꯥꯏꯁꯤꯅꯤ ꯇꯥꯃꯣ ꯈꯣꯏꯁꯨ ꯑꯩꯒ ꯂꯣꯏꯅꯔꯨꯕꯗꯒꯤ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯈ꯭ꯔꯦꯗꯅ Hokrebadi hokreda. Maduda thoine hena luna ningai oideda. Laiba tinadaba haibadunida. Hojikti namita nasu amasu ugadoredana. Hojikandine makoi wakan nungaina lejagadaba matam. ꯇꯥꯃꯣ ꯑꯁꯤꯕꯨ ꯃꯣꯏꯅ ꯑꯍꯥꯟꯕꯔꯣ ꯃꯣꯏꯅ ꯊꯣꯛꯄ ꯇꯧꯖꯁꯅꯨ ꯑꯩꯗꯤ ꯌꯥꯎꯅꯤꯡꯗꯦꯗ ꯇꯥꯃꯣ ꯑꯩꯈꯣꯏꯅꯅꯦ ꯏꯆꯥꯅꯨꯄꯤ ꯃꯔꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯃꯈꯣꯏ ꯃꯉꯥ ꯌꯣꯜꯂꯛꯄꯗꯅꯦ ꯑꯩ ꯃꯣꯏꯗꯧꯅ ꯇꯧꯖꯔꯛꯇꯦꯗ ꯃꯣꯏꯁꯤꯅꯅꯦ ꯊꯕꯛ ꯑꯃꯇꯪ ꯇꯧꯔꯛꯄꯗ ꯑꯗꯨ ꯇꯧꯔꯦꯒ ꯑꯗꯥ ꯇꯧꯔꯦꯒ ꯑꯁ ꯊꯣꯛꯅ ꯍꯩꯅꯖꯈꯤꯗ꯭ꯔꯦꯗ Adugune hojikki matamdadi jekshindaba yadaba. ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦꯅꯦ ꯃꯈꯨꯠꯅꯦꯗꯅ ꯊꯔꯦꯛ ꯇꯥꯃꯣ ꯑꯩꯗꯤ ꯃꯥꯅ ꯉꯝꯃꯦ ꯂꯩꯖꯔꯁꯅꯨ ꯉꯝꯗ꯭ꯔꯦ ꯆꯠꯆꯈ꯭ꯔꯁꯅꯨ ꯑꯩꯗꯤꯅꯦ ꯑꯇꯣꯞꯄ 이ꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦꯅ ꯈꯜꯂꯤ ꯅꯨꯄꯤ ꯂꯣꯟꯕꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯑꯍꯥꯟꯕꯔꯣ ꯃꯤꯁꯨ ꯀꯣꯛꯊꯣꯡ ꯑꯃ ꯂꯣꯟꯅꯩ Aigi oidaba minamba wahi aman imung sibu kanbata. ꯑꯩꯗꯤꯅꯦ ꯑꯇꯣꯞꯄ 이ꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦꯅ ꯈꯜꯂꯤ 이차디 짝보 비난나바 레이니까 와오이래 그리노 이상마 이시고 이혼바 야르니 와니 떠오지 제 이봐이 ꯇꯣꯝꯕ ꯅꯪ ꯂꯥꯏꯔꯥ 어 에이 제 사고보기 ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯚꯥꯏ ꯇꯣꯝꯕ 이봐이 ꯅꯪ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯆꯠꯈ꯭ꯔꯣꯀꯣ ꯚꯥꯏ ꯑꯩ ꯉꯁꯤꯗꯤ ꯆꯥꯔꯒꯨꯝꯒꯦ ꯑꯩ ꯊꯕꯛ ꯑꯃꯁꯨ ꯍꯥꯏꯗꯣꯛꯇꯧ ꯂꯩꯔꯦ ꯍꯩ ꯇꯥꯔꯤꯕ꯭ꯔꯥꯅꯦ ꯍꯩ ꯇꯣꯝꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯇꯣꯝꯕ ꯂꯥꯛꯑꯦꯕ ꯂꯩꯔꯝꯃꯨ ꯇꯣꯝꯕ ꯍꯣꯏ ꯀꯥꯈꯠꯂꯨ ꯚꯥꯏ ꯐꯝꯃꯨ ꯑꯗꯣ ꯇꯣꯝꯕ ꯅꯪꯅ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯔꯤꯕ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯗ ꯆꯦ ꯑꯩ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯅꯦ ꯆꯦ ꯉꯟꯅ ꯂꯥꯛꯎꯀꯣ ꯆꯦ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯎꯕ꯭ꯔꯥ ꯌꯥꯔꯅꯤꯗ ꯑꯩꯅ ꯑꯗꯨꯝ ꯊꯤꯜꯂꯛꯑꯒꯦ ꯑꯣ ꯍꯣꯏ ꯚꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯆꯦ ꯅꯪ ꯉꯟꯅ ꯂꯥꯛꯎꯀꯣ Aina nangbu kauribase nang lan khanga. Aruba wafam ama haidaba yadabagi kauri. ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯇꯥꯃꯣ Nangna wafam ase kanagi mafamdasu nakongani tuanbas yad. ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯇꯥꯃꯣ Aina haigadoriba ase namau nupi amasung nangi nasa nupagi wafam. ꯃꯥꯒꯤ ꯑꯣꯏꯔꯗꯤ ꯄꯟꯕꯤꯔꯛꯑꯅꯨꯗ ꯇꯥꯃꯣ ꯑꯩ ꯃꯥꯒꯤ ꯋꯥ ꯇꯥꯖꯅꯤꯡꯗꯦ ꯑꯩꯒꯤ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯂꯩ ꯑꯩ ꯑꯇꯣꯞꯄ ꯏꯃꯧ ꯑꯃ ꯊꯤꯔꯅꯤ ꯇꯥꯃꯣ
ꯇꯥꯃꯣꯗꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯇꯥꯃꯣ ꯋꯥꯐꯝ ꯑꯁꯦ ꯇꯥꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯑꯁꯨꯛ ꯏꯔꯕ ꯃꯇꯝꯁꯦ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯗꯣꯛꯇꯨꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯐꯝꯗ ꯍꯥꯏꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯇꯥꯃꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯅꯪꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯤ ꯃꯥ ꯅꯪꯒꯤ ꯅꯃꯧ ꯅꯠꯇꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯇꯥꯃꯣ ꯅꯆꯥꯅꯨꯄꯥꯁꯦ ꯑꯁꯤꯅ ꯅꯪꯒꯤ ꯅꯌꯥꯅꯨꯄꯥꯅꯤ ꯅꯪꯅ ꯄꯣꯛꯆꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯇꯥꯃꯣ ꯃꯇꯧ ꯀꯔꯝꯅꯅꯣ ꯇꯥꯃꯣ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯥꯝꯕꯤ ꯅꯃꯤꯠꯇ ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯎꯗꯅ ꯃꯇꯝ ꯁꯥꯡꯅ ꯂꯥꯛꯄꯗꯨꯗ ꯅꯆꯥꯅꯨꯄꯥ ꯑꯃꯇꯪ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯃꯨꯡ ꯑꯃꯗꯅ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯈꯤ ꯃꯆꯥꯅꯨꯄꯤ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯈꯟꯈꯤ ꯅꯣꯡꯃꯇꯗ matam ikan kanadana angang nupa amaga nupi amaga poki anima aigi patient ngakpi matam duda aina imung ani adugi apamba dudadi thungalage khanduna angang ani aina onthok aina onthokkiba angang ani ado ngasidi marai inara yuman minani nangna hek pokjabi nasanupina nangi yumda namu boini Tamona ngasi ay ipamda haybiribasibu aybu mangla taibang mabu higi janupi ay naibuksa mani wapun mase kana amata khangan bayat aina pangthokriba thabak adusu doctor amagi ethics ki wang mabu higi janupi ay naibuksa ay nakaloibu Hege Chanupi, Hege Chanupi. Kaino ibe nang toy dia. Nang wahan baya bana dia ne. Kaino nang aina wahan baya dia haramaga. Ima taw kasi. Aina nang wahan galo na haramaga. Ma, ay sa Mata, inuwahan ba yan ang nagiging? Ano po? Aina wahan ganon haraga nungai na pothada na leira mo haraga kari do boino nang na ising na sai na tarami sibo tamna salo kaino ne khoi man to sibo ais age ge mama ne yare yare zasila